ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯡ 23ꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯃꯁꯛ ꯈꯥꯏꯅ ꯁꯦꯌꯔ ꯇꯧꯖꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ COVID-19 ꯀꯃꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯅꯝꯕꯔ 246 ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯉꯁꯤ ꯄꯨꯡ 23ꯒꯤ ꯄꯨꯡ 5 ꯐꯥꯎꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯃꯤꯑꯣꯏ 187 ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯁꯤ ꯃꯌꯥꯝ 117 ꯑꯃꯗꯤ नुपाने अमसुम अतोप मियोय निफु अमना नुपीनि हाइनसु सि प्रेस रिलीज ना हाइदि अदुगा पॉजिटिव ओइरगब मियोय सिंगसि इम्फाल वेस्ट दगी हुमद्रागो हुमदोय इम्फाल ईस्ट दगी निफुगो हुमदोय थौपाल दगी 13 बिष्णुपुर दगी 13 कक्सिंग दगी अमा तमेंगलोंग दगी अहुम उरखुल दगी अनि चुचांपुर दगी अमा सेनापति दगी अनि संडेल दगी अनि तेंगनोपाल दगी मरी जेरीबम दगी मरी अमसुम कांगपोकपी दगी अनि नि हाइदि दुगा मखोय सिंगसि म्याम local transmission ngatani hairi tabu haujuk mokoi lokhat phokpa siksin throngsing loinamo lokhat khre mokoi covid care facility te ship tawkhre amasung makhoi gi hai containment zone maham jaga sing lothokre amasung contact tracing tawba adugumba siksin throngsing lokhat khre hairi adu ngasi pung kun ga mari sida ma'am covid 19 positive oiduna manipur mi mari laikhidre ahan bagisina sei humdra manga sure mak nupini susampur degini ani subusina sei humfuga ni pan sure mak nupani imphal west degini ahum subusina sei nipu sure mak sunupani mak bisnupur degi amasum mari subusina sei yakai manga sure mak sunupani makna imphal west degin haidi do mkhoi singsi district hospital susampur dama rims tam amasum jenims hospital ani ni haidi adu apun boyna covid-19 positive oikiduna laikidaba mi mesingsi manipura apun boyna sanigani phugum mapan surain su press release na makhatari adu apun boyna ngasi covid-19 dagi phaduna negative oiduna discharge tokiba mi mesingsina punna miyoi ngasi gi oiba chama gi khaigini panain su press release na haidi amasum hauju oiriba khoi manipur gi oiba recovery rate si 85.61% laidi hanisu makhatana phongdoragli makasa thrak poina atopa tongan tongan thaudoksing manipur thokiba maroiba pawsing memda share tawjagi mem loi fuktaminasi amju gi akhanaba gb meeting pangthoktono warep ani lauduna ngarang pawsi phongkhidre electronic media pawk sandokpa lepkhi ngarang ayuk pung 13 taba matamda all manipur working journalists union amjugi akhanaba general body mifam ama manipur press club ta pangtokre mifam aduda amjugi member oidiba pawmising saru yakhi amjugi president bijoy kaksing tabam amadi editor guilds manipur gi president khogendra khongdramna president member oina saru yakhi pa mifam aduda yena balaitana toan ba warep ani lokhi warep sing adudi hauzik aina thingraba manipur gi larholup ama oiriba unlf lup manungda mot manadaba mong ama lairiba sina maramoiraga thaudo wathoki natragana propaganda gi oiba paw amata nakal ani gi phongdaba ani subu waremna thawong asibu yaningdaba phongdoktuna ngarang November 10 gi mangada pawmising thabak leptuna pawsi puthokta amadi general body hek loibaga press club campus ta nungthilpung ani makhai gi wakat mifam haibisini amjugi gb miyamna lokiba warep ani asigi matungina ngarang nungthilpung ani makhai taba matamda amjugi membersina manipur press club ta wakat mifam pangthokhi saru yakhiba pawmisingna pawmisingi thabak thoramda khut thingjin bigano pawmising ningtamba ikai khumnabiyu haiba wahai singiba plate card sing sijinakhi amjuna lokiba warep ki matungina ngarang manipur phongkiba pawsi sing paw phongma lepkhibana matungina ngasi manipur miyamda pawsi phangkhidabagi awaba mayoknakhi loinana ngarang manipur paw sandoliba electronic media gi pawmisingna mathau lepkhibadagi ngarang paw sandokpa lepkhibadagi miyamna I paw phangdabagi awaba mayoknakhi hainasu pawsisna makhatana phongdorakli atopa maruiba paw manamo thingau village ta miyoy ama nongmaina panduna sire none district ki nungba police station gi manung sina leiba thingau village ta ngarang ayuk pung 9:09 rom tapa matamda khuladugi village chairmanship ki phammunabagi wahauda Kanglup ani thoktuna yamna sauna ungkhatnabagi thawdok thokre serak aduda double biren nongmaina kapada sei 15 rom suraba nupa ama laikhidre hairansu pawsna makhatara thawdosigi paw phangmadagi adm tamenglong siri kangjaikai gangmei amadi none district police ki sp ningsem basum thawdok thokphamda satuna yengsinkhre makhatana pamdaba thawdok thoktuna ba security gi section tharang nokhatkhre haujuk phawbra miyu ama nongmaina kaptuna halamliba miyu edu lordkibadigi phaba ngamdri asi baksang adu imphal puraktuna ngasi force matem tokre hairensu oxysna makhatana phongdorakli
Makha sathrakpoina to papaw manamo pauna bazar gi mafam singda police na thibu humgi thabak chathakre ngase yupung mapandagi hauna Imphal West District Police ki additional SP Kishore Chan gi lamjing makha de Imphal gi pauna bazar gi mafam singda thibu humgi thabak chathakre thibu humgi thabak chathaba aduda pauna bazar gi tongan tongan mafam singda leiba hotel amadi asan mayum singda thibu humgi thabak chathaki thoidokpa mipha mipundi yaukhiti haide henasu pausi isna makha tana phungdorakli Atopa paw manamu December 10 amasung 13 da BJP ki National President JP Nanda Manipur da laklaba yai Samit Patra lakliba December thagi sa 10 amasung 13 da BJP ki National President JP Nanda Manipur da laklaba yai haina National Spokesperson su oiriba Manipur ki in-charge Dr. Samit Patra na phungdokre Kaisam Pata leiba BJP ki office ta pangthokpa paw gi mifam amada BJP ki National Spokesperson su oiriba Manipur ki in-charge Dr. Samit Patra na hai BJP ki National President JP Nanda mathang thagi sa amma amasung ani da Manipur da lakani toramba du khudongsa da bakhara dagi yaithokle December gi secha 10 amadi 13 da oina Manipur da laklaba yai BJP lengak lakpadagi Manipur sakholakle BJP ki thawmi singna Manipur da Khunda minariba phurip khudingma amata oina chapminanaba hotnaduna lakli Manipur sakhot lambi da khumang chauksina changsinba ngamle hairi pawgi mifam aduda BJP Manipur Pradesh ki President Professor S T Kendra yauna party gi maruoiba thawmising su saru yakhi haina pausisna makhatana phungdorakli atopa pawmanamu Salai Group of Company amadi Smart Society gi business transaction court ki athingba leitre miyamna thambikiba senpham sing manghanjaroi MD GS Salai Group of Company amadi Smart Society ga mari lainaba business transaction tawda athingba leitre mara asida karigumba court ke athingba laktragadi thasigi kunthradagi mari lainaba Smart Society gi business transaction hounabagi CSing mari lainaba official singda pisilagani haina Salai of Company Smart Society gi Managing Director General Secretary na khangalagdi serol aduna makha taraduna hana court ki order takibadugi matungina Signatory sense taunabigi process hauduna Salai amadi Smart Society gi unit sing hanagum Salai na hotnaragani Salai gi thabak thorom punamak sei ama lepaga pangkhak oikhi business asi sathabada asoba thaudang yari business transaction punamak thingjinki masina maram oiraga Salai gi business asi normal oina taunaba hotnabada business transaction haunabigi yamdrabada tha ahumuk sangkhigani aduga Salai amadi Smart Society gi members singna handaki financial year closing 31 March 2021 phawbudangdi ngaibiu haibaga loinana Salai amadi Smart Society da miyamna thamkhiba senpham sing manghanjaroi pithok chanaba kana hotnajagani panba yabade Salai amasum Smart ki yamba investors sing Salai head office tera Lakrapam laikai da irang horakpadagi police na control tokre masigi tungda serol asi tholakibani hairena su pauksi isna makhatana phungdorakli silakpoina maru eba tin ma pawani khapsaramge nonglei nungsit nibarna sauna amangata thwankre nonglei nungsit nibarna Tamil Nadu Pondisari amadi Andhra Pradesh da akan manong suduna sauna amangata thwankre haina agency ki pauna hairi cyclone nasina Pondisari gi mafam kya da ising thumjinduna amangata sauna thokre relief camp da lairiba singda sana thanaba package sing supply tokre Tamil Nadu ga haukiba pung kunga mari da akan manong suki map ki matungina mathang pung kunga mari da su akan manong sugani hairi haina phungdorakli roiboina pawna Prithvi gi saknai raba footballer Maradona laikidre Prithvi gi saknai raba footballer Maradona ngasi laikidre masagi sei humfu sukre mak English chamapan marfu ga tarukta pangthokiba World Cup football da Argentina dagi mochinduna saru yabada mahamak masana goal ama sanduna Argentina bu malem da saktaktuna champion ohenba ngamkhibani mahak Operation Toraba matung yumda halaklaba ngarang khangaudana heart attack tawbudagi laikhitabani hairena su pauksisna phongdorodugi map sokhibalan khibi yaur sunga pini he yungatam anawba pau update pizra ken thank you